Laikhidraba Naga taruk haksang ngairi ki sakam Akwai ki posi karina habse ai witness ki dama ta khoi lak dibne akwai da tawi da mun phamsi jingda ne habse khoi khan dia Imphal Valley da 2023 May day 3 dege yum sit magumna amoi puloi masit dorga leibro kadai da leibro jingda aduna akwai sa akwai ni jingdo sithokhre se habse anang singun da haja gas akwai ki lamse akwai ki ne mapu la ya akwai la ya nang la ya ai la ya mapu la ya mapu na akwai ki lam sendra Fazin kiba Naga taru asi baksang wani puthorakli Ngarang Naga ki maikeri ki kuki taraga mari tek ta kaidana sinakraba matung kuki militant sing haukiba me taraga homdoida Fazin kiba Naga taru asi baksang wani puthorakli Laikhidraba Naga taru adu JNIMS ki mok puraklagani hari Police ki pauna hai Sniffer hui sisinaduna state amadi Central Security Force na paksana thi humbagi thabak sa tharakpada me tara humdoida lairon Wi-Fi kuki khulde ki phakiba Naga taruki haksang singadu phangba ngamkhibani Manipur Police CRPF amasum Assam Rifles ki apunba personnel samriga yankhai romna pung kunga mari leptana thi humbagi thabak sa tharakhibani hari Police tagi phangba pawgi matung ina mathau taba legal gi thabak sing laukhatpaga loina thigatpagi thabak sa thari Patapum tharaba haksang taru adu ngasi Imphal gi rims mock purakri Kuki taraga mari ngarang tek ta kaidana thadokraba matung ngasi phangkhiba Naga misam taruki asi baksang oina phangbada Naga community gi miyoi sing asuki matik penathri panbayabadi me taraga humdoira Kangpokpi district ki konsa khulda luhongbagi thorama ma yauna basat khibda numit adugi ayuk pung taraga makhairom tabada laironu Wi-Fi kuki village marak ki kuki khulai paibe singa phakibani Ningsingba yabadi mamang tha me taraga humdoidigi fajenduna thamlakkiba kuki miyoi taraga maridi ngarang makhoi gi imung manung singda tekta kaidana khusinakrabani kuki miyoi taraga mari edu Senapati district ki civil society organization singna tafo kuki village ki sip tekta kaidana khusinakhibani makhoi taraga mari mak ana ayek amata yahundana masamo fana khusinarakpani miyoi bigi minung si yenglaga amadi international law bu ikai khumnabaga fajenduna thamlakkiba Kuki miyoi taraga mari asi thadok pani haina su United Naga Council UNC gi maikedi gi phongdokibani Naga community cultural value ngakpaga loinana war ethics ngak sali international law singbusu ikai khumne amadi miyoi bigi hakpu ngak seli haibasi kuki taraga mari thadokpa simon ulabani haiba wafam sing thamkibani sera sida mafam khangna lairiba Naga taruk kadaida lai haiba thidonaba akan mathabak lokholakani haina Union Home Minister Amit Shah na Nagaland gi Minister Nepirio da thajaba pirakhiba madi Meghalaya gi Minister amadi tongan ba Christian organization singna thadokna takshilakpadagi kuki taraga mari du thadokina ba phirep lorakpani haiba phongdoklingai sida ngasi phangkiba Naga taru asi baksa hoina phangkibani KNO ZRA gi lusingba sing phaduna makhoi gi maramda Myanmar da halankinaba Federation of Haumi na PM na taksankri Kuki National Organization, Kuki National Army, KNA gi President Paulun Soyang Hokip amasung Zomi Reunification Army ZRE amasung Zomi Reunification Organization ZRO gi President Thangdian Pauguiti ani asi Foreigner Act 2025 ki makhara phaduna makhoi gi pokna pha Myanmar da halan kigadabani haiduna Federation of Haumi gi maikedi gi Prime Minister Narendra Modi da sirol ama thaduna taksankri Federation of Haumi gi maikedi gi KNO KNA gi lusingba Paulun Soyang Hokip hariba miyesi Myanmar origin mak Sagaing region gi Khamti district ki manungda leiba Homalin township ki Molnoi village ta pokibani amoromda ZRA ZRO gi lusingba Thanglian Pauguiti hariba miyesi su Myanmar origin mak Sin state ki Tonjang township ki Pangmol village ta pokpani mak Zomi National Congress koba political party ki tiketa imsinga magasama panga mawdra da pangtuki ma Myanmar gi mikhal mai paktuna Myanmar government ki member of parliament fabu oiramlaba miyoi ni hadi hariba miyoi singa siga horakpham khangna Ministry of Home Affairs ki makhada Assam Rifles amasum foreign based arm lusingba singa siga suspension of operations who agreement sign matokram na tauna khibano haibu wapam asi mari leinaba stakeholder khudi maki wanga moidi kuki zo haina khanariba
Kanglup opportunist ni haiba British matam amadi British ki record mayek sing yauri bani hainasu Federation of Homi gi maikedi gi Prime Minister gi puning sing singki asiguma phiba masi laibana foreigner sing lu singba kulai pai bi sing asiga makata na su agreement tawna batarabadi Manipur hena sathiba hingsa gi thawdo wathok kya leptan tholaki kani maramasina Immigration and Foreigner Act 2025 ki makhada laiba si state sing amadi Union Territory sing da Meetei khandok tuna masagi maram da halan kinaba MHA na mamang say English nga niga kun nga mga gi September ama notification na mathok tuna khangan balekri maram asina ek asigi section 28 ki makhada hariba miyoy ani si pharaga makoibu Myanmar government sinaga ban hanasu Federation of Homi gi maikedi gi Prime Minister Narendra Modi da taksinki Manipur sabagi sang hengalakpadigi Health Department of Public Advisory thokri Manipur sabagi sang hengalakpada maram oiraga nungsagi maisadagi yariba makai ngak thokna leinaba Directorate of Health Services ki maikedi miyamda appeal toropaga loinana sabagi sang hengalakpa asiga mari leinana tawbi yaba masum tawroidaba singi matangna Public Health Advisory su National Program on Climate Change and Human Health National Health Mission Manipur na thokri Hiramasi ki matang na Directorate asida pangthokiba pawgi mifamda Health Director Dr. N. Hemanta Kumar na hai global warming amasum extreme weather event hengalakpaga loinana sabagi sang hengalakpa na laibasigi tuan mafam kya da misi minagi thawdo kya thokli Manipur gi oinadi Haojik phawi gi oina sabagi sang hengalakpa na maram oiraga misi mina thokpa leitrabasu miyam punna section minaba mathau tabadagi public advisory thokpani Public Advisory is the Yauriba Maruay Wapam Singdi, Ising Takning Powdraba Pow with the Ising Marang kind of Tapiu, Haira Manama Sing Sabiu, Amasatopa Matamda, Cotton Gi, Akomba Pirol Sepiu, Satin Natragana to Pigumba Sisinaviu, Loinana, Yariba Makai Nungsagi, my son Isadi Yahan Biganomadi, Kahena Awaba Tabak the Ginumijuma Matam, the Tawidanava Hadi, Loinana, Piglip Angang Sing, Mirol B, Mama Ahal Wera Sing, Anava. Laiba miyoy sing dana hena section thorang lokot laga laina basu khangalagli hena pawus ta makhatari en beren singana ngaki mamang na social media site weriba Facebook thagalapa post amada asuna pali aigi vision di Manipur da English singa niga taragom doidu oikhiba adugumna preserve amasum protect tawbani haba wafam panmaga loidana ngasidi English singa niga kunga homdoi sida compare tawba matamdadi khena ba evident kya ma ubphangli Hari besigi sakta masih makada picture ini yauri. How kibi English dengan niga taraga mapanda ehakna State Ministers Green Manipur Mission Zun gitang kun ganito English dengan niga taraga mapanda lon stock kibi ne wapam yono fungdorakli. Tiada nasum na miyam dat hamzigi duga Haojik2 na di miyam paus matang asa lusin jaragi masum makata ba no ba update miyam pun ngai minasi.